ngasi numit yung bamatung pung anirom tarak paduaida Manipur University ki Maheiroi singna hizam linthoi ngambi amasung fizam hemanjit ki mihata chenaba sing Cheirak Piyu Haiba demand tawraduna University campus tagi singzamai parking fawba protest rally chatkhrei Manipur University Students Union musuna sinduna Chatkhiba khongsat aduna kakwa bazar yorokpada Manipur Police ke personnel singna khongsat adu athingba pikhi adu police na thamba barricade pumna maknam khaiduna Maheiroi sing adu singzamai parking fawba changsilaktuna lambi tangkhai thachinduna protest athaki police ki maikai dagi Maheiroi sing adu takthoklaga lambi thadokna bu honakhe adubu mai pak pangam khidei Maheiroi sing gi khongjang adu sawatuna singzamai gi miyam amasu thoklaktuna nakal ani gi marakta chawna mukna bathokhi tungda RAF ki team sing yausilaktuna police amadi RAF ki personnel sing na Maheiroi sing tamna adat akham laitana tear gas stun bomb round kaya kapsinduna miyam adu tan khaiki